Yellow sing Kandoknaba, Mitop Kandoknaba, BSER Simiamna, 1951 ni Hairi, Manipur Gilangakna, 1961 ni Hairi, 1951 gi mamang de changlakpa, Mitop Oiragana, Hojik Pau Asida, Sahi Humudra ni Twigi Sang the Oiraga, Manipur gi Yellow me Oikadoribani. Aduga, 1961 gi mamang de Paragana, 1961 degina, 1951 Pawada Sahi, Humpuma Toy degina. Humpudra ni Toy Pau Gitangda, Oikadoribani. 1961 gi matung dagi paragana sahi Humpuni Toy gi Makada Labor, Oikadoribani. BSER asi 1961 da Parabasu, Matam Masida Pokpa, Mui Sing Adugi, Mamaga Mapagadi, 1961 gi mamang da Sanglakpa, Oikre. Aduna ngasi Manipur gi Langakta, Hojik Pam Nairiba, Kuki Sing asi, 1951 gi matung Oirabasu, 1961 gi mamang Oirabasu, Mitop Haiba Wahi Asidadi, E Marigi, Wapam Ama, Ichen Jenabanina, Homeland gi wapam da masigi mawong asina talakpa oirambasu yari. Amarom da suna konsiliba kuki gi lalhobagi lup mayam asisu mamang da pankriba sahi mirol asina puthulakpa miwai sing oigadoribani. Maram asina kuki sing asina makhoi asi lamdam masigi yelhomi ni mitop na tekut na bahona bada maitei gi leijariba mythology loinana history amadi mafam kaya amasu hongdok hongjin tawraga ngasi phawbada namthak tawri. Masi maknani hojik phawbada kuki sing asina makhoigi semjin sajinba history kaya amasu semba leptri. Adubu amabu oirabasu lamdam masida mitopti khandoktaba yade. Mitop sing khandokle haina parabasu su asi matomta chatkigani mangkigani khandoklubadi yaba leitri. Masigi maramdi E mariga leinaba wafam aduna lapna thamkhraga karigumba nation state anina amaga amagi interest ngaknaba honabada insurgency gi wafam masi una khangna satnabasu lei. Maram aduna lakliba wafam adudi su lakshinba haiba asini. Amaromda mitop sing khandokpagi thabak asidasu leingaki ajetpa phirep ama leitaba yade. Matang asida khudam amatang panjarabada India ga yumthangnaba leibak ama oiriba Bhutan hariba leibak asigi apunba missing asi lak taruk lom khaktani. Masida Bhutan ga thangnariba Nepal hariba leibak asidagi Nepali lising kaya amasu haijilakhi. Hariba miyoi sing asina claim tawriba wafam adudi makhoi sing asi illegally Bhutan gi leingakna tanthokle haibasini. Masida Bhutan gi ningthau Jismes singe wangchukna hai 1958 ki matam adu phawda Bhutan da leiraklaba miyoi sing aduna Bhutan gi nagrik ama oina demand tawba yagani. Masiga loinana Bhutan gi ningthauna ecological policy ama phajana sathakhi. Masina makhoi gi forest ki lamsing adubu quick bug onthoknaba hotnabadu thingki. Loinana Bhutan gi leingakna mahaki territory manungda India gi interest sokpa insurgent group Alpha NDFB KLO sing operate tawri. Makhoi sing asibu takthoklamdai da India da pau piki. Makhoi sing asibu Bhutan da amuk hanna changba yahallaroi. Masida Bhutan gi leingaki achetpa phirep asi yengbiu. Wafam amana Bhutan da Nepali mayam ama changlapa matamda Nepal lamdam gi Nepali gi nationalism kanna sagalakhi. Masina maram oiraga Bhutan da Nepali sing aduna political amadi social science puraknaba kanna hotnakhi. Bhutan gi lam Nepali sing na makhoi gi ni haina claim tawkhi. Makhoina claim tawba asina India gi north east ki state sing asidagi su yawkhi. Asiguma matang asidadi Bhutan da kusukulai supply tawriba India na wa machet ama phawba ngangdana tumina leikhi. Aduga amuk hojik Burma gi kuki singi wafamda amuk laklasi. Burma gi territory manungda India na democracy asibu laknaba hotnabada khut thingilamba adu thingillaroi haina 1995 ta matam asidagi phirep ama lawkhre. Loinana democracy asibu talamba kuki sing asi Burma da leiba yadre. Rohingya gi thawdok yak tholakpadagi hauna amuk hanna kuki sing asi Burma da makhoi gi khongdafam masi warakle. Manipur da lona chanchilakpa sing haukhre. 1951 natragana 1961 gi matamda Manipur da lakhiba kuki singa machin manau sagai natagi E mari thiduna kuki gi nationalism ama semgatpa haurakle. Naga kuki gi irang matung adudagi masi henna chetpa haibadu oirakle. Hojikna lam talakle. Masida India na wa amata haidri. Purup ki irang amani haina palli. Purup ki irang na bu separate administration tanpham thokpra. Purup ani ki irang gi damakta lanmi lising nipu yangkhai gi mathau tabra. Prime Minister Narendra Modi su world gi platform da terrorism gi wa kayamasu hojik phawba ngangli.
Karigumba Myanmar Burma asina Southeast Asia gi gate oiri haina khallaga India na achievement policy asi chathabana wafam ama oikhraga masi natraduna irang yamna hoba taragadi madubu namthage hairabadi mafam sing adu thugayu haina colonial gi policy adu Amit Shah na Modi ji da hairamba tawduna santi purakpagi mingda Amit Shah na tonganba saklon nama lauduna masa kanjana ba BJP gi mingchet kanaba hotnaramba taragadi Manipur asidi puarida sanafam leitana adum lehoba tabane matang asidani pressure group oiriba Mayam da awareness piriba sarkar da khangaliba CSO Mayam asi punsin bagi mathau tarakle lengak asibu chalairiba political party mateng pangniba party amadi opposition da leiriba party khudimak asina lebak asibu kaigadoba asidagi kannaba punsinaba su hotnaba changi masi kari maramdagino haujikpu kuki gi kangbu naga gi kangbu maitei gi kangbu haina tongan tongana unabagi artha asibu karino makhoina karigumba su asibu handokcharage immigrant sing asibu masagi maramda halanjage kuki lena si taloi haiba targadi chief minister asidi lising lak pham thadok pasu yai kuki phamnaiba singi kuki nationalism gi mayokta naga amadi maitai gi phamnaiba sing aduna amachu oina manipur gi nationalism da sagat piu We stand for Manipur. Autonomous Territorial Council gi phibanungda tongan leplaga We stand for Manipur haina laurakpana de civil war na paukhumpi banatana atei amata directaba su yai. Karigumba apunbagi kholawasina mai pakpa taragadi praja miyam da madugi mai pakpadu makhoi da pigadabani. Politician gi mai pakpa oina lauroidabani.